Lakhipuronline puthokchaba October ki tang 15 ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba Pao Laibak asina COVID-19 ki vaccine crore chama kapkiba sina Bharat ki tawba ngamba adu uthokle haina Pradhan Mantri Narendra Modi na haikre. Decentralized renewable energy solutions for farmers haiba hiramda Lomilub Assam ki loisang da khana naina kre. Ahum suba Mr. Barak Valley Bodybuilding and Fitness Championship ki junior category da ingudam meeting anbana ahanba mana phangle. Kunipan suba leiba ki oiba wari macha pabagi thoram lagliba December ki tang 15 kuntaruk amasung kuntaret jiribam da pangthoklagani. Lakhinagar Jirighat Manikanta mutumbu taramna okre. Echel Club Sonai na Rongmei Cup Football Tournament ki champion oikre amasung Assam da miyoi chamaga kuntramapan ki masada COVID ki anuba case thengnakre. Positive oibagi chang chada 0.8 ama oiri. Haujik mapung oiba pau tabirasi. Laibak asina COVID-19 vaccine crore chama kapkiba sina Bharat ki tawba ngamba adu uthokle haina Pradhan Mantri Narendra Modi na mahaki marfunithoi suba man ki baat thoramda phongdokre. Makhatana mahakna naha oiriba singda Amrit Mahotsav ka mari leinana Laibak ningba isai inanaba appeal tawki. Mahakna hai Laibak ningba isai asi Bharat ki lon amada hekta iba yagani. Kharani asida Kendra ki Cultural Ministry dagi hiramasi ki matangda Ministry ki website ki kuthangda khanghalakani haike. हमारे युवा देशभक्ति के ऐसे ही गीत लिखकर इस आयोजन में और ऊर्जा भर सकते हैं। देशभक्ति के गीत मातृभाषा में हो सकते हैं, राष्ट्रभाषा में हो सकते हैं और अंग्रेजी में भी लिखे जा सकते हैं। लेकिन ये जरूरी है कि रचनाएं नए भारत की नई सोच वाली हो, देश की वर्तमान सफलता से प्रेरणा लेकर भविष्य के लिए देश को संकल्पित करने वाली हो। संस्कृति मंत्रालय की तैयारी तहसील स्तर से राष्ट्रीय स्तर तक इससे जुड़ी प्रतियोगिता कराने की है। Maruoi na lomi singi tengbang oinanaba amasung senthok henanabagi wakhalonda Decentralized renewable energy solutions for farmers haiba theme asida nongmagi oiba khana nainabagi tharomama Lakhipur subdivision gi manung chanbada Putikhal da leiba Lomilub Assam gi office ta ngarang nongmaijing numit October gi tang 13 da pangthokre. Hairiba khana nainaba asida Kasar district ki chaurakna lomi 35 mukna saruk yaki. Lomilub Assam amadi Barak Dairi na sinlangba amasung Selco Foundation North East Regional Office Guwahati na technical knowledge pikiba thoramasida dairy farming amasung poultry farming gi energy solution gi matangda khana nainaki. Saruk yakiba lomi singna Selco Foundation gi product sing pamnabata natana product sing adu install tongnabagi matangda Selco Foundation amasung Lomilub na sinlangnaba lepnaki haina Lomilub Assam gi Secretary Shopon Asangmam na khangalakle. World Fitness Federation of Barak Valley WFF na silangtuna Silchar Gandhi Bhavan da October gi tang 16 da pangthokiba ahum suba Mr. Barak Valley District Bodybuilding and Fitness Championship da Bodybuilding Junior category da Kasar Jila Lakhipur Khumangi ingudam mitei nganbana ahanba mana phangkhre. Mahak ingudam Romendro amasung ingudam Ongbi Chandrejini gi machanupani. Bodybuilding Championship asida ingudam mitei nganbana title asi phangba anirak subani hairi. Manipuri Short Story Society India amasung Manipuri Sahitya Parishad Jiribamna punna sinduna thangja numita lupki member sing amasung aiba singi mifamama Jiribam Raja Rammohon Rai Library Hall da society ki president ingudam Binod amifama poiduna pangthokre. Mifamna society na sinduna pangthokadaba 19 suba leibak ki oiba wari macha pabagi thoram lakliba December ki tang 15 kuntaruk amasung kuntareta Jiribam da pangthokpa haina lepnakre.
Masigidamak Kabrabam Babatonbu Chairman amasung Sarat Thokchombu Convener Khanduna Member Kunmathoina Saba Organizing Reception Committee ama semki. Hairiba Thoramasida Manipur, Assam, Tripura, Meghalaya, Mizoram na chingbadagi Manipuri wari macha aiba aibi singbu saruk yarana bahajaba haina sulebna ki haina Society ki General Secretary Khaidem Kanta ki cherol amada phongdorakli. No to drugs amadi Our Green World gi paujel puraduna chaliba Manipur gi Manikanta mutum ngarang nongmaijing nimita Lakhinagar Development Club amadi Maira Paibina Lakhinagar Jirighat taram nokre taram nokpagi thoramda club amadi Lakhinagar gi miyoi kayasu sarukjaki loinana u charasu thaki. Manipur laingakna nama soiraba miyoi kaya ngasi phawbada mating pangduna lakli. Adumnadi oiraga Jiribam district ki manung hanjinna leiriba Jakurador Part 1 da leiba Dhananjoy Das koba miyoi asigi machanupi ahum gi manungda machanupi ani subi amadi ahum subi animak mimanadana leibana imung asi awaba phibam amada leihori. Ngasi phawbada laingak amadi mari leinaba authority singna mating pangbidri haina Dhananjoy Das na Jiribam gi pawmi singda phongdorokli. Mahakna hai isamaki imung manungsu nongmagi suraga hingjaba imungni. Angang ani asigi tungi phibam khanbada awaba ma oiri. Matau karamna sanglaba matamasi hingani haina tengtharaduna laingakna midyeng changbirabadi nungaijagani haina phongdorokhi. Echel Club Dhamai Sonai na 7A side Rongmei Cup Football Tournament ki champion oikre. All Assam Rongmei Naga Students Union na sinlangduna haukiba October ki tang 13 dagi Binakandi Bagan Sanabungda chatharakiba 7A side Rongmei Cup Football Tournament ki final match ta Echel Club Dhamai Sonai na Silchar Tarapur Timbo Panjal ama 0 da maithiba piduna champion oikre. Champion oikiba Echel Club na ahanba mana lupa lising kunga loinana trophy amasung runners up takiba Silchar Tarapur ki team da lupa lising taraga loinana trophy kusinakhi. Assam dangarang miyoi chamaga kunthra mapan gi masada COVID positive oiba thengnakre. Positive oibagi chang sada 0.8 ama oiri. Assam dangarang laichar asina miyoi taruk laikidaba loinana laikidabagi apunba masing 5,583 sukre. Manipur gi haksel loisang nang arang nongmaijing numita thokiba paw matungina miyoi humpu humdoi gi masada ngarang COVID-19 positive oiba thengnakre. Laichar asina miyoi mari laikidaba loinana laikidabagi apunba masing 5,583 sukre. Aroibada maruoiba paw amukhanna. Laibak asina COVID-19 gi vaccine crore chama kapkiba sina Bharat ki tawba ngamba adu uthokle haina Pradhan Mantri Narendra Modi na haikre. Decentralized renewable energy solutions for farmers haiba hiramda Lawmilup Assam gi loisang da khana nainakre. Ahum suba Mr. Barak Valley Bodybuilding and Fitness Championship ki junior category da ingudam mitei nganbana ahanba mana phangle. Kunipan suba leiba ki oiba wari macha pabagi thoram lagliba December gi tang 15, 16 amasung 18 Jiribam da pangthoklagani. Lakhinagar Jirighat Manikanta mutumbu taramna okre. Echel Club Sonai na Rongmei Cup Football Tournament ki champion oikre amasung Assam da miyoi chamaga 38 gi masada COVID ki anoba case thengnakre. Positive oibagi chang chada 0.8 ama oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.